ngasi numidangwaram phongkiba tongan manipuri sifongsingdigi maruoiba pausing khongasaraga manipur to optional gi maikeidigi mayamda share tawjagi ahanbada pawama rally lakpa justice for Sanatun athokpamga police ka muknakhre inquiry tawba khudong sanaba rims director suspend tawgadabani loya lakpa ngasi justice for Sanatun athokpam amadi khurai gi miyoi sa kayan rims ta tamliba Sanatun athokpambu miyathi na khatok pirambabu yaningdaba phongdokpaga loinana miyat asida chenariba singbu sairak pibinaba khurai pukhi balaikai da leiba SRC ground gi Northeastern Sporting Unit Nesu ground fawba lamthakhiba rally ama thingjinki Khurai Thangjam Laikai Romdagi lakpa protester mayam su laktuna rims tamna khongsa chatnaba hotnabada lamlong khongda athingba pibadagi muknaba thoklaba matung Justice for Sanatun athokpam amadi miyam gi mihutsinga rims director ga unabada yanaba puraktuna mihut taraga mangana sabu khutpu amaga rims director ga unana na basakhi Khurai lamlong thingduna maikai mari maktagi lakpa gari sing halhanduna pung kaya lambi thingbagi thabak satakhi rims ki director unabada khoisaunaraba mihut singduna rims ki gate slogan lauduna protest tawki pau sitabada Khurai lamlong thingduna protest tawriba khoisaunaraba miyamna rally chatuna Sanatun gi lekai tamna lakhi siba numit March taraga mangadagi ngasi phaw rims director na magi staff amadi angang asiga haujuk taminariba masel oirabasu kana amatana haujuk phawbada karam tawrabagi haina hangwa laktabasi maram karigina rims director inquiry tawbada khudong sanaba athuba matamda suspend tawgadabane warden su mathang masak khangdre aduna pharaga wahang pang chathaduna asumba puthokadabani haina su pawmana makhataki atopa pawamana tha taruk helabasu okram henry na minister phampai duna leibasi Indian constitution gi mayoktani jiten tha taruk helabasu okram henry na minister phampai duna leibasi Indian constitution gi article sam go humpuga mari clause 4 gi mayoktani Masida Manipur gi BJP na lusing balenga asinasu Indian Constitution bu singnaduna tawningba tawduna leire haina Manipur Pradesh Congress Committee MPCC gi General Secretary SJT na phongdokre have pawmusu makhatana phongdorakli Makhasa tharak poina Manipur gi wangmra thokpa yamna nongaita thodokra mayamda share tawjaramge leisabi amana maka nungsinajaba nupa ba atopa nupi ga luhongna ba matam lepkhibadagi acid haizilaga hatkre khara tangna thokpa thawdo amada sei kunga manga surabi nupi amana mahaka mahaki khangnaba sei kunga nipan suraba nupa amabu acid haijinduna yamna thina sakpadagi hairiba nupa du laikhidraba nupa asigi maming Devendra Kumar Kaubi hairi maha Uttar Pradesh ki Agra dagini police officials singna phongdorakpagi matungina Saunam Pande hairibi nupi asina mahaka khangnaba nupa asina atopa nupi ga luhongnaba matam lepnakhibadagi yamna sauki hairi Saunam Pandena private hospital amada nurse oibaga loinana nupa asina hospital asida pathology lab ta assistant oiduna makhoi ani matam sangna khangna duna mari leina khi haina police na makhata khi ngarang nupi asina nupa asibu ceiling fan ama happy naba makhoi gi mayum da kauki haina Agra gi SP Rohan Botri na phongdorakli Mana makhata na phongdokhibida Devendra na nupi asigi mayum yobu matamda nupi asini acid hajinduna attack tawkhibani hairi nupa asi mahaki masada sathina sokpaga loinana Sikandra Hospital pukhatki adubu mahaki asokpana maram oiraga laikhidre hairi nupi asi police na phagatpaga loinana mahak su sokpana hospital layengli haina ASP na makhata khi haina su pawamana makhata na phongdorakli atopa pawamana Sachin Tendulkar COVID positive oire Cricket ki masanada Malem Pumbada Pawriba saknairaba cricketer Sachin Tendulkar COVID-19 positive oire Magna Twitter da phongdokhibada mahak masana ngasi test tawthokpada positive oirambadagi masana doctor gi advice matungina quarantine tawre haina phongdokhi ma hauji laina asigi isam samba layong sing uthorakpaga loinana ma ki imung munungi miyoi singdi test tawthokpada negative oiri haina makhatana phongdokhi ningsing mayai Sachin Tendulkar hawkhiba komja English singani taragom doida international cricket gi pathanabagi warep lawkhibani haina su pawamana makhatari Atopa yamna nungaitaba pawamana school yu thaklaga phajadaba wahai ngangba satrabu dandi pibu oina mafi lakto u haibu oja suspend tawkhre satra singi mamangna classroom da yu thaktuna maki satra singbu thaknaba hairubu oja ama Andhra Pradesh government suspend tawkhre order asi oja asigi phataba lamcha singasi social media da viral oiraklaba matamna ngarang thokhibani maki satra singi maraktagi anga amana phongdokhibada kariguma matamda
punishment pibo na makoibu mapi lakthoknaba hai haina viral oikiba video adu da phongdokhi ke Koteshwar Rao hairiba oza si state asigi Krishna district ki manungsana laiba Mandal Pariyat school da oza oiba miyoini maana school lakpa matamna yu thalaga lakpada natana school ki campus ta chhatra singi mamangna toina yu thai haiki handakta social media da viral oikiba video aduna maana school ki staff room da maki manakta laiba table amada yu bottle ama thamlaga yu thakpu ukhi video adu da mangonda question hangba parents ki miyoi amada yu thaknaba haibu ukhi madugi matang da tawdana hairuba matamda parents adu da mahakna tawriba sing adu video namnaba yamna thangna laina ubusu ukhi video adu da nupi amana angang sing da oza sina tawkiba sing mathau laina hainabasu honaki amadi angang amana oza sina punishment pibda mapi lakthoknaba haikibadu tamki school asigi tongan tongan ba mahiroi singi parents singna phongdokibada oza asigi lamset asida makoina waduna lakpa kuibaga loinana masina angang singda phatabi ithil ama takhigadabadagi kannanaba video mayam sing adu khomjilaga education department wakat khibani hairena su paw mana makhatari makasa thrak poina Manipur da thokpa yamna lebak thiba paw mana mayam khulai paiba miyoi singna kaksing da leiba private bank amadagi lupa lakh 53 rom lut tawkhre haina paw amana su makhatana phongdorakli marks upa miyoi ahumna ngaseyu kaksing district ta leiba private bank amadagi lupa lakh 53 rom lut tawkhre haina paw amana haidi amasum private bank business credit management BCM finance service na finance man report tawkhibani haina spaw sina makhatare masum in detail da mayam da soi horen pung mapan khatang helakpa mapan dai da mayam da update pipaw pijarak pada soi mayam da du in detail hapsarake loshilak poina to papaw amana scientist singna nungsa gi maisari gi acid leipak singna section na ba hairi India yauna kharsin leipak singna mathang sei tarada nungsa ka hena sabadagi mi siba yabagi oithokpa lei haina scientist singna phongdorakli nauna thijin mamagi matungina global warming Celsius degree 1.5 ta leplabasu kudong thiba mayona ba yabagi oithokpa lei US na leiba ok Readers National Laboratory gi scientist sing yauna thijin magi matungina ka hena saba thaudoksina India gi mahi marong yamna putholiba mafam sing sinmi sing gi phibam kudong sadaba kya thokwan gani hairi thijin ba sing gi matungina haukiba sei kharasida sakhiba sina changdam nabra temperature asi saru ahum gi mayada hengakane hairi Inter-Government Panel on Climate Change ki matung ina Industrial Revolution haukibadagi plan asi degree Celsius 1 yauna sarabani masi English ngani phudadi degree Celsius 1.5 yaugani hairi atmosphere scientist singna nungsagi maisa yauna sagalakpaga mari lainabasingi mayokta thengnanaba policy framework amagi tangai fadab laire haire nasu paw man makhatana phongdoragli dugma hajikuinadi matang sai kainersi and thank you